Khul ngakpa phanbada senabasing miyamna cheirak pirakloi hainingngai leite palem. Khul ngakpasing phanbada honaba calendar subedargi role lawramba miyoising miyamna cheirak pirakloi hainingngai leite haina poirei apunba leima role maira paibi palem Imphal East ki president Bimolata mongdamna phongdokre hiramasigi matangda Imphal East ki Nogada mayai lekaida leiba palengi office ngasi paumisinga unabada Bimolata mongdamna hai kumda lising aniga kulhumdoi me humdagi kuki militant singna landarakpadagi thoklagliba irang asida central forcing amasung state force na thoningthina tawdabadagi miyam lantum mangtakpa misimina engalaki miyangi lantum amadi punsinga senabagi damang naha chingna masa masagi matau thadoklaga angamba pambai sijinaduna chingkhong chingya khun ngakpagi thodang lawrakibani mahangna makha daraduna hai India lengangna thawoina irang thokhalaga lamdam asibu muthanaba honarakpa manba tanfam asida khun ngakpasing thoklaktrabadi Manipur asi muthalambasu yai Manipur muthanaba honarakpasida mai paktrabanina tongan ba pambai kaya sijinaragli India lengangna tawningba tawba yanaba miyangi mihuta semjaba lengak muthalaga president role thamjiladuna Delhi-da Manipur gi lengak supai paisinki loinana miraibak mapurum nungsibagi wakhal chennaba masagi khudongchaba phangnaba amadi British singna pambadagi Maharashtra Kendrajitpu fahanbada maruoiba thodang laukiba calendar subedargi role lauduna khun ngakpasing fahanbada thodang laurambasing thengnarabadi miyamna cheirak pirakloi hainingai leite haina mahangna makhatana phongdoki Manipurda chathariba extortion gi thawong police organization fawba lemna tharamdabada Amit Shah angakpa pokki ministry official Manipurda paktaknana chathariba extortion gi thawong sing asina police organization fawba lemna tharamdabada Union Home Minister Amit Shah angakpa poi haina Union Home Ministry gi official amana phongdurakli Union Home Minister Amit Shah na preside tawduna haukiba thangda numita Manipur gi security gi phibam review tawkiba adugi matangda Ministry of Home gi makok thongba official amana ETB Bharatna phongdorakpa wafamda Manipurda paktaknana extortion gi thabak chathare haibagi reporting puthoktuna thamki Manipurda chathariba extortion gi thabak asida police organization fawba victim oibagi report puthorakpada Union Home Minister Amit Shah angakpa pokhi amasung asawa wafam phongdoki Manipur gi Governor Ajay Kumar Bhala Security Advisor Kuldip Singha amasung Chief Secretary PK Singha saruk yakiba Mipham aduda Manipur gi Director General of Police DGP Rajiv Singha na thangkiba wafamda Manipurda chathariba extortion gi thabak achida laulholup yauna tongan ba organization sing amasung civil society organization sing Chennai haiki namhaduna sen khaiba tingnaba akanba wafam thangkre Manipurda pakshana namhaduna senkai tungkai tawbada Union Home Minister Amit Shah na yamna nungaitaba phongdokibaga loinana asigumba thodokching asigi matangda akanba thabaksing laukhatuna thengnanaba law enforcing agencies singna khangankre yamna hena nungaitaningai oiribase police personnel ching fawba asigumba namhaduna senkai tungkai tawbagi saitheng mayoknaba asini haina paladuna Ministry of Home Affairs ki official amana hai namhaduna sel khaiba singi mathakda chapchana akanba mawongda thabak laukhatnaba Union Home Minister na law enforcing agencies singda khangankre handakta Delhi-da pangthokiba Manipur gi security gi matangda yengchinkiba Mipham amada namhaduna sengai thungkai tawbasingi mathakta akanba mawongda thabak laukhatnaba tongan ba paramilitary force singi makok thongba official singda natana Manipur police tazu Union Home Minister na khanganki Manipur gi security gi matangda yengchinkiba Mipham aduda yawkiba Manipur police ki Director General Rajiv Singha na insurgent group sing amadi atai tongan ba organization singna namhaduna sengai thungkai tawbagi thabak sing chathai haiba wafam thangki yamna masak thokba amana Kangpopi district ki SP Manoj Prabhaskar da district adugi additional SP sing DSP sing amadi atai mari leinaba singda circular ama thoktuna namhaduna sengai thungkai tawrakpa singi demand adu yadanaba khangankre March 9 dagi Manipur gi lambi pumnamakta miyam chathok chachin tawhanaba thorangi Mipham pangthoknaba sem saba loire mamang thagi 12 dagi Manipurda president role chalai hankraba matungda ahan boina thasigi amada Home Minister Amit Shah na chair lauduna Manipur gi security gi phibam review tawraduna thasigi 9 dagi mahusagumna national highway sing yauna Manipur gi lambi pumnamakta miyam bu chathok chachin tawhangadabani haiduna pirakiba ahakpa pautak thabakta onthok ahakpa pautak thabakta onthoknabagi damak hayeng Raj Bhavan-da pangthokadaba awangba thaki security Mipham-gi damak sem saba pumnamak loikre pauchesina phangba pauna haibada hayengi Mipham asi numit yungba matung pung 12:35 tarakpadagi Raj Bhavan-da Governor Ajay Kumar Bhala na
ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯀꯃꯤꯁꯅꯔ, ꯍꯣꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ ꯗꯤꯖꯤꯄꯤ ꯌꯥꯎꯅ ꯃꯊꯧ ꯇꯥꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯂꯤꯕ ꯑꯥꯔꯃꯤ ꯑꯃꯗꯤ CAPFꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ GOC, IGR, BSF ꯑꯃꯁꯨꯡ CRPFꯅꯆꯤꯡꯕꯁꯤꯡ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯈꯔꯒ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯀꯔꯤ ꯀꯔꯝꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯌꯥꯎꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯔꯤꯚꯤꯌꯨ ꯇꯧꯕ ꯃꯤꯇꯤꯡꯗ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯄꯨꯝꯅꯃꯛꯇ ꯃꯍꯧꯁꯥꯒꯨꯝ ꯃꯤꯆꯝ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯍꯟꯅꯕ ꯑꯃꯁꯨꯡ ꯃꯁꯤꯗ ꯑꯌꯦꯠ ꯑꯄꯟꯕ ꯄꯤꯔꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄ ꯑꯣꯔꯗꯔ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯔꯒ ꯂꯦꯞꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯣꯄꯤ ꯌꯥꯟꯊꯠꯈꯤ, ꯎ ꯊꯥꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯉꯁꯤ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯗꯥꯏ ꯈꯨꯂꯦꯟ ꯑꯃꯗꯤ ꯆꯦꯂꯦꯞꯇ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯈ꯭ꯔꯦ꯫ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯂꯝ ꯑꯦꯀꯔ 10 ꯔꯣꯝꯗ ꯊꯥꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯂꯤ ꯈꯨꯟꯒꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯈꯨꯟ ꯑꯁꯤꯗ ꯎ ꯊꯥꯈ꯭ꯔꯦ꯫ ꯎ ꯊꯥꯕ ꯑꯗꯨ ꯋꯥꯔꯜꯗ ꯋꯥꯏꯜꯗ ꯂꯥꯏꯐ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯎꯁꯤꯡ ꯑꯗꯨ ꯋꯥꯡꯂꯤ ꯀꯁꯣꯡ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯊꯥꯈꯤ꯫ ꯃꯥꯟꯅꯕ ꯄꯥꯎ ꯑꯃꯅ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯣꯡꯖꯥꯡ ꯈꯨꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯁꯤꯟꯗꯨꯅ ꯋꯥꯔꯜꯗ ꯋꯥꯏꯜꯗ ꯂꯥꯏꯐ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯏꯜꯗ ꯂꯥꯏꯐ ꯀꯟꯖꯔꯚꯦꯁꯟꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯈꯤ꯫